Manipurda Chensillakkhiba Myanmar Macha Nipan Thindokkhre. Myanmarda tangdu laitadaba fibam thokpana maram oiraga kanglon chumdana ngamkhai lana Manipurda Chensillakkhiba Myanmar Macha Nipan border town ama oiriba Moredagi Myanmar Authority da sinakhre. Mayumda halankhiba miyoising adugi manungda pikliba angang taruk yauri. Miyoi kungamathoi nupani aduga miyoi taramathoi nupini. Manipurda laiba India gi official singa makoiga fam manaba Myanmar Authority ga pau faunaraba matungda Indo-Myanmar Friendship Gate fauduna miyoi sing adu Thindokkhibani. Miyoi sing adu Imphal East ki Sajiwa jail da hangba Foreigner Detention Center da lairakibani. Makoi chatliba tha asigi mapanda Assam Rifles na puduna Assam Rifles ki key point location da thamlaba matungda chap chaba thoranga loinana Thindokkhibani. Moreda Laiba Immigration Office ki official singa Manipur Police amasung Assam Rifles ki matinga loinana miyoi sing adu asoi angam yaudana Myanmar Authority da sinaki. More Subdivisional Police Officer Izaz Hussein na akhanaba thaudang lauduna Myanmar Macha sing adu thindokpagi thabak paikhatkibani. Nakal amaromda International Commission of Jurists na May 10 da Myanmar Macha sing hatu natraga namduna halhanmagi thabak lepkadabani haina Indian Authority da khangalakhiba laiki. Adum oinamak Manipur laigakna hauzik oiriba fibam adu kopna yengsilaba matungda Myanmar Macha sing adu Thindokkhibani. Ahanba phase ki oina Myanmar Macha humdraga taret state laigakna sinduna Myanmar Authority da sinakhiba laikre. Chief Minister N. Birena May thada fongdorakhibagi matung inna Manipur gi Kamjong district ta logi wangmada Myanmar Macha lising mangaga chanipan changsinlaktuna leire. Myanmar da civil war thokpana maram oiraga miyoi sing adu changsillakkibani. Makhoigi manungda Myanmar Macha taradi masagi anabana maram oiraga laikidre aduga miyoi chahumga yankhai mapanna Myanmar da halannaba sem sari. Laibak aduda thokliba irang adu nemtharaklaba matungda miyoi sing adu halankhigani haina fongdorakhibani. Illegal immigrants singna Manipurda leptana changsillakkpaga loinana anauba khungang 500 ga maudraga taruk hengatlakle haina su fongdorakhiba laikhrabani.